2001 gi matamda South India Tamil Nadu gi Kodai Konal kauba chingilam amada Prince Santhakumar kauba nupa amabu hatuglaga langtholamba forest guard chinga thingnerami police na haribu nupa si kanana hatoglamli banu haina thigalakpa matamda India gi khwaidagi chawba restaurant chain oiriba Sarabana Baban gi mapu mayamna Dosa King haina khangnaduna Tamil Nadu da miyoi lising kayana laigumna lanakiba P Raja Gopal hariba miyoi asina mahaki gunda singda thodaduna Prince Santhakumar haribu nupa sibu phaduna olaba matungda hatoglam boiramki masigi maramdi Prince ki nupi Jeevajoti haribu nupi asi Raja Gopal na mahaki ahum subi nupi oina laushinba pambadagini mayamna kina khangna ming phawba kaunadaba nungshina anachi harga kaunaba senjau paiba nupa asi Jeevajoti punamduna launaba honakibada Jeevajoti mahaki imung munung pumbasu otki mangonda police na phawba courage tawba ngamkide mangonda laikiba mayamgi support muscle power money power na mahak jail da phawba leitana कोर्ट मिसी असि ट्रायल तौना अदुमक मागसी अहल ओइसिलकपना मरम ओइरगा सीखी।